आकाशवाणी इम्फाल Ngangom Kiran pau pajari ahan badamar pau Social Welfare Mantri Haikam Dingon Hairi Kanglup Kayana Kundaminari Baraj Asidadi Hauki Basoi Basing Kautok Nabamasung Ngakna Bahibasi Tangai Fade Manipur ngarang miyoy amanaw COVID-19 positive oiki housing active case taret lady amasung sabag sang hengalakpadagi rajya amasung union territory singna darkar leba thabuk sing lokatnaba kendra gi labor and employment mantraloy na khangan kray Raja Thaki mangarak suba hun thado cultural festival ngarang Mukhyamantri Nongthamam Birenna Kangpokpi gi Thomas Ground hogdokre Naminini Chathagadaba festival do hogdokpagi thoromda Mukhyamantri na hai sarkar sina Manipur gi miyam gi ihul khangna sakut thorangi thabak kaya marum haukiba sahi taruk asida pangthoktuna lakli Pradhan Mantri Narendra Modi gi mantra sabka saath sabka vikas sabka biswas amadi sabka prayas haibu wakalonda miyam gi yaifa thorang kaya paikhatli Manipur Kundaminariba Kanglup Khudingmakki Nat amadi Chatnabi Mangkhidanaba Masibu Ngakchenduna Thamba haibasi Sarkar asiga setpa phirepni Ngarang hogdokpa numitki numidangda pangthokpa ahum suba session da thoi mitung oina saruk yaraduna Social Welfare Mantri Haikam Dingona hai Kanglup Kayana Kundaminariba Manipur gumba rajya asidadi haukiba soiba singi matangda amana amabu ngakpiba amadi kauthoknaba haibasi tangai phadraba mantra amani Kaidonungdasu thadoknaba yararoidaba khoi masalgi marakta nungsi chanabagi mari hena chachil hanbana aikhoi punwaki oini yaifaba madi sakhotpa oigani Manipur mayam na khange akhoi Manipur se mini India ne ari different akhoi communities mayam na pullaga adum basemba adum bayamna nungsiba ari lekol gari namada lai mayam punna samminaba makal ki lai punna samminaba adumba gari namakhabi akhoi Manipur se aduna akhoi mayam punna si chanana amaga support onaba amaga nungsinaba forget haiba why is it thamakanda akhoi yamna nungsinana yamna unity oina akhoi lai dakar oi aduna mayam probabam lai together we stand divided we fall haidana akhoi amaga community ki akhoi loina nungsinaba dakar oi akhoi amaga thadok nungsi yararoi masi akhoi punna samina dune aduna akhoi ngasi BJP government la pari akhoi unity oirpa adagi atoba development program mayam da akhoi hena akhoi thabuk tawung ngambase akhoi isona pibani haidana thadani Festival asigi manungda nat ke bazagoi segi thorom sing pangthokpa Mr amasung Miss Thado Beauty Contest pangthokpa Thado sing yellow masana sing utpa nat ke oiba handloom sung handicrafts ke polam sing utpa madi Thado phurup ke chinjak makal ke utpana festival asigi mapung oiba saktam sing oiri Ngasi festival asigi roiba namita Miss Universe Harnas na showstopper oiduna fashion parade amasu pangthokkani haidi Manipur ngarang miyo emanono COVID-19 positive oiki haksal biwa ki serol amada hai punna miyo ni punipan ga sample test tawbada miyo amakak positive oiba thana ki bani positive oiba miyo edu Imphal West gi chahini phumungaram surubunupa amani hairiba matam asida laina asna narama mi amanaw fagalaki housing active case tarit lady Kangpopi District Police na nahan winger tongduna lakpa miyo ani brown sugar kilogram ama khare henbaga farumi ani aduna haidorokpadagi drug karbar yawa topami ani amasu phaba ngamle farumi singmudi polam singadu Kangpopi Police Station da sinakre haidi Tamenglong Bazar gi lambi samjinbagi thabak ngarang amuk haukre tha amarom lepdro matungda lambi sembagi thabak asi Tamenglong gi MLA Janghemlung Panmegi lamjing makhada paket pani lambi sembagi thabak asi Rajya Sarkar gi phangba sanpam khargi mathakta MLA gi local area development fund gi khar haptunu pangthok pani haidi Siri Govindaji Dub Arti Marukki Anabu President N. Shamo Singna Oiragani B. Budasandra Sharmana Vice President Oire Siri Govindaji Dub Arti Marukki Executive Committee ki sahi gi mifam lakliba thas ki kuntra da pangtok lagani haina Siri Govindaji Dub Arti Marup na thorkpa serolamada hairi Jaliangrong Union Assam Manipur Nagaland gi amadi Rongmai Naga People Organization gi President Waramba Amu Kamaina laikidabada Water Resources Mantri Awangbong ni maina awaw phongdorkli Serolamada Sri Awangbong na hai Amu Kamaina kanghoduna laikidaba sinai khoiga soba awaba mo pirambata natana mahna lorum bathodang sing mention bada waragani Pradhan Mantri Narendra Modi na tha khuding aroi banawajing nimita kasmani gi thongda sandokpa mahaki pungning gi wa man ki bat thoram tha sigaroi banawajing nimita tangkak chama suragani English ngani kunda October 15 da sandokhiba Pradhan Mantri gi man ki bat ki thoram da
फोंदोकिबा वाफम खरा। मेरे प्यारे देशवासियों, कहा जाता है लर्निंग इज ग्रोइंग। आज मन की बात में मैं आपका परिचय एक ऐसे व्यक्ति से कराऊंगा जिसमें एक अनोखा जुनून है। ये जुनून है दूसरों के साथ रीडिंग और लर्निंग की खुशियों को बांटने का। ये है पोन मारियप्पन। पोन मारियप्पन तमिलनाडु के तूतुकुड़ी में रहते हैं। तूतुकुड़ी को पर्ल सिटी यानी मोतियों के शहर के रूप में भी जाना जाता है। यह कभी पांडियन साम्राज्य का एक महत्वपूर्ण केंद्र था। यहाँ रहने वाले मेरे दोस्त पोन मारियप्पन हेयर कटिंग के पेशे से जुड़े हैं और एक सैलून चलाते हैं। बहुत छोटा सा सैलून है। उन्होंने एक अनोखा और प्रेरणादायी काम किया है। अपने सैलून के एक हिस्से को ही पुस्तकालय बना दिया है। लेबाक असिगी मफम कयादा खंगदुना साबग सांग हेंगलकलिबसिगी यांगलगा राज्य मसुंग यूनियन टेरिटोरी सिंगना दरकार लेबा थबक सिंग लखनबा केंद्रगी लेबर एंड एम्प्लॉयमेंट मंत्रालयना खंगनख्रै ngasi phongba pause singi maroi pausing nim hauzik Devika Chingtham leire Devika Thagachari Kiran Manipur da degree Celsius 38.5 yauna sare sakhidauri haina Sangai Express Manipuri edition da color headline tawduna chawna phongli lamdam asida sabagi chang hengatlakpagi paw maru oiba headline tawduna poknafam amasung Sangai Express English edition da phongli Tribal Affairs Minister Arjun Mundana PTP AIR scheme haudokhibagi paw Naharolgi thaudang People's Chronicle Imphal Free Press Manipur Mail Morning Bell Iraibak Masaunathar Nisin Tuiltu Manipur Express amasung Huyanlan Pawda chawna headline tawri amasung paw asiga mari leinana minister na phongdokhiba warol district khudingmakta anoba production puthokna ba hotnabada lengak asina mating pangna ba hotnari haiba pawna Naharolgi thaudangda ani suba headline tawri Manga suba state level hun thado cultural festival haudokhibagi paw amasung CM Birena April 3 pus restricted holiday laukthokibagi paw ayamba pawche singda maru oiba headline tawri Kangpokpi police na kilogram ama henba brown sugar phagathibagi paw Morning Bell Huyanlan paw Sanalaibak Sangai Express English edition Imphal Free Press amasung People's Chronicle gi ahanba lamaida fongnari Tamenglong da phongba cham pauche da CM Birenbu yaningdaba MLA sing Delhi da camp tawriba asina government ta akaiba lakpa yai haiba headline tawri Minister Susindro na phongdokhiba wafam Delhi da camp tawduna leiriba MLA sing sakti pambadagi ni haiba pauna Naharol gi thaudang Sanalaibak Huyanlan paw amasung People's Chronicle da maru oiba headline oiri CM Birengi warol Manipur da leiriba illegal immigrants singna indigenous community singi chakthung mat payaroi haiba paw Iraibakta ahanba headline tawri Jalyarong Union Assam Manipur Nagaland gi amadi Rongmai Naga People Organization gi president oiramba amu kamaina leikhidabada miyoi kayana awawa phongdorakpagi paw People's Chronicle amasung cham pauche gi ahanba lamaida phongli amasung journalist mongyambana leikhidabagi pawsu ayamba pauche singda phongnaba ure Minister Awangbaw Newmaina Sindadamda Chatuna Yengsinkibagi paw Manipur Mail Tamenglong Times amasung Sangai Express English edition da headline tawduna phongli Kiran Thagachari Devika aroibada marwe paw amu hanna Social Welfare Mantri Haikam Dingona Hairi Kanglup Kayana Kundamina Riba Rajya Asidadi Haukiba Soibasing Kauthoknaba amasung ngaknaba haibasi tangai fade Manipur ngarang miyoi amanono COVID-19 positive oiki active case taret leiri amasung sabag sang hengalakpadagi rajya amasung union territory singna darkar leba thabak sing lokanaba kendragi labor and employment mantraloina khangankhre paulu jare